ꯕꯣꯕꯣ ꯉꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯛꯑꯣ ꯂꯤꯊꯣꯛꯑꯒꯦ ꯉꯁꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯤꯊꯣꯛꯀꯦ ꯁꯦ ꯃꯁꯨꯊꯣꯏꯕꯤꯗ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯅꯦ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯦ ꯑꯗ ꯃꯕꯥꯅꯤꯁꯦ ꯃꯆꯥ ꯑꯝꯇ ꯄꯣꯛꯆꯗꯦꯕ ꯑꯗꯩꯗ ꯃꯕꯥꯅꯤꯁꯦ ꯑꯌꯨꯛꯀꯤ ꯗꯨꯛ ꯀꯠꯄ ꯅꯨꯡꯗꯥꯡꯒꯤ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯄꯁꯦ ꯑꯇꯩ ꯑꯝꯇ ꯅꯤꯗ꯭ꯔꯦ ꯏꯁꯣꯔ ꯏꯆꯥ ꯑꯝꯇ ꯄꯤꯅꯕꯤꯌꯨ ꯏꯆꯥ ꯑꯝꯇ ꯏꯃꯤꯠꯁꯤꯗ ꯎꯍꯟꯕꯤꯌꯨꯅ ꯅꯤꯔꯦꯕꯀꯣ ꯑꯗꯩꯗ ꯃꯕꯥꯅꯤꯁꯤꯅ ꯏꯁꯣꯔꯁꯦ ꯅꯤꯡꯃꯟꯗꯅ ꯂꯥꯏꯁꯦ ꯅꯤꯡꯃꯟꯗꯅ ꯅꯣꯡꯃꯝꯗꯤ ꯂꯥꯏꯁꯦ ꯈꯥꯡꯉꯝꯗꯗꯅ ꯊꯣꯛꯂꯛꯑꯦ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯂꯥꯏꯁꯤꯅ ꯅꯕꯥꯅꯤꯅꯅꯦ ꯅꯤꯡꯃꯟꯗꯅ ꯑꯩꯁꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯊꯣꯛꯂꯛꯑꯕꯅꯤꯅ ꯂꯥꯏ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯩꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛꯇꯒꯤ ꯃꯆꯥ ꯄꯣꯛꯑꯣ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯅꯕꯥꯅꯤ ꯑꯗꯨꯅꯅꯦ ꯅꯕꯥꯅꯤꯒꯤ ꯅꯆꯥ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯗꯤ ꯑꯩ ꯄꯤꯅꯕꯤꯔꯒꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯜ ꯑꯃꯒ ꯈꯨꯔꯨꯝ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯗꯅ ꯕꯣꯜ ꯑꯃ ꯄꯤꯔꯦꯕ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯗꯅ ꯈꯨꯔꯨꯝ ꯑꯃ ꯄꯤꯔꯦꯕ ꯑꯗꯨꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯃꯒꯅꯦ ꯄꯤꯔꯦꯕ ꯆꯐꯨꯁꯤꯅꯅꯦ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯄꯣꯠ ꯆꯩ ꯁꯤꯗꯒꯤ ꯊꯣꯛꯍꯟꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯈꯨꯔꯨꯝꯁꯤꯅꯅꯦ ꯅꯣꯏꯅ ꯌꯧꯅꯤꯡꯕ ꯖꯒꯥ ꯅꯣꯏꯅ ꯆꯠꯅꯤꯡꯕ ꯖꯒꯥꯗꯣ ꯈꯨꯔꯨꯝꯁꯤ ꯇꯣꯡꯉꯒ ꯌꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯕꯣꯟꯁꯤꯅꯅꯦ ꯊꯥꯕ ꯂꯪꯕ ꯃꯇꯝꯗꯅꯦ ꯅꯣꯏꯕꯨ ꯀꯂꯛ ꯌꯦꯡꯊꯤꯕ ꯅꯣꯏꯕꯨ ꯐꯠꯇꯅꯕ ꯇꯧꯕ ꯃꯤꯗꯣ ꯑꯗꯩꯗꯨꯗ ꯃꯉꯣꯟꯗ ꯄꯥꯜꯂꯨꯔꯒ ꯑꯃꯨꯛ ꯕꯣꯟꯁꯦ ꯑꯃꯨꯛ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯏꯁꯣꯔꯁꯦ ꯃꯥꯡꯊꯣꯛꯈ꯭ꯔꯦꯕ ꯆꯠꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯁꯣꯝꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗꯅꯦ ꯃꯥꯁꯦ ꯃꯆꯥꯁꯦ ꯁꯨꯛꯄꯣꯛ ꯄꯣꯛꯇꯕ ꯅꯤꯡꯊꯧ ꯃꯇꯩ ꯃꯅꯥꯎꯁꯦ ꯃꯆꯥꯁꯦ ꯁꯨꯛꯄꯣꯛ ꯄꯣꯛꯇꯕꯁꯤꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯏꯅꯤꯡꯊꯧ ꯏꯔꯜ ꯏꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯐꯨꯔꯥ ꯗꯂꯥꯟꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯦꯕꯨ ꯑꯩꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯂꯩꯔꯤ ꯏꯅꯤꯡꯊꯧ ꯍꯥꯏꯌꯦꯕ ꯔꯥꯅꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯒꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯅꯤꯡꯊꯧꯁꯤꯅ ꯏꯅꯤꯡꯊꯧ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯑꯝꯇ ꯂꯩꯇꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯗꯨꯅ ꯏꯕꯥꯅꯤꯁꯤꯕꯨ ꯏꯆꯥ ꯑꯝꯇ ꯎꯔꯔꯣꯏꯗ꯭ꯔꯥ ꯏꯃꯤꯠꯁꯤꯗ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯃꯤꯕꯅꯤꯅꯦ ꯔꯥꯅꯤ ꯍꯥꯏꯌꯦꯕ ꯃꯥꯏ ꯅꯨꯄꯥ ꯅꯤꯡꯊꯧꯁꯤꯅ ꯃꯍꯥꯔꯥꯅꯤꯁꯤꯅ ꯍꯥꯏꯔꯦ ꯏꯅꯤꯡꯊꯧ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯤꯕꯁꯦ ꯌꯥꯕꯤꯌꯨ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯇ ꯊꯤꯔꯁꯤ ꯗꯥꯔ ꯁꯟꯗꯥꯟ ꯃꯨꯠꯇꯅꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯅꯤꯡꯊꯧ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯅ ꯐꯒꯗ꯭ꯔꯅꯦ ꯃꯍꯥꯔꯥꯅꯤ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯁꯤꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯅꯤ ꯍꯥꯏꯗꯅ ꯃꯥꯁꯦ ꯂꯝꯗꯨꯗ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯅꯤꯡꯊꯧꯁꯦ ꯂꯨꯍꯣꯡꯉꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯨꯍꯣꯡꯉꯒ ꯃꯥꯁꯦ ꯂꯨꯍꯣꯡꯕ ꯃꯇꯝ ꯊꯥ ꯐꯥꯗ꯭ꯔꯤꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯁꯦ ꯃꯤꯔꯣꯜꯂꯦꯅꯦ ꯃꯆꯥ ꯄꯣꯛꯇꯣꯏꯒꯤ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯃꯤꯔꯣꯟꯈꯤꯕꯁꯤꯗ ꯉꯁꯥꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯒꯗꯧꯕ ꯃꯥꯜꯂꯒ ꯃꯁꯛ ꯃꯇꯧꯒ ꯐꯖꯕꯗꯨꯗ ꯄꯨꯛꯆꯦꯟ ꯈꯣꯏꯆꯦꯟ ꯐꯔꯝꯒꯗꯧꯕꯒ ꯃꯥꯜꯂꯒꯅꯦ ꯃꯥꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯗ ꯈꯟꯕꯤ ꯅꯨꯄꯤ ꯑꯣꯏ ꯂꯩꯔꯝꯃꯦꯅꯦ ꯑꯗꯩꯗꯤ ꯉꯁꯥꯏ ꯅꯨꯄꯤ ꯑꯍꯟꯁꯦ ꯃꯆꯥ ꯄꯣꯛꯇꯧꯔꯦ ꯇꯥꯕꯁꯦ ꯃꯥꯗꯤ ꯀꯜꯂꯛꯄꯅ ꯂꯣꯏꯔꯦ ꯑꯗꯩ ꯃꯥꯁꯦ ꯃꯆꯥ ꯄꯣꯛꯈ꯭ꯔꯗꯤ ꯑꯩꯁꯦ ꯅꯤꯡꯊꯧꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗ ꯇꯥꯔꯦꯒꯤ ꯋꯥꯈꯜꯁꯤꯗꯅꯦ ꯃꯥꯁꯦ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯦꯕ ꯇꯨꯝꯃꯦ ꯆꯥꯔꯦ ꯃꯍꯥꯔꯥꯅꯤ ꯑꯍꯟꯁꯦ ꯃꯆꯥ ꯄꯣꯛꯈ꯭ꯔꯅꯤ ꯑꯩꯗꯤ ꯄꯣꯛꯇ꯭ꯔꯕꯅꯤꯅ ꯊꯤꯅ ꯇꯧꯔꯅꯤ ꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯃꯥꯁꯦ ꯐꯠꯇ ꯂꯧꯁꯤꯡꯗ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯗꯅꯦ ꯀꯧꯔꯦ ꯃꯥꯏ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯏꯕꯦꯟ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣꯅ ꯀꯧꯔꯦ ꯁꯅꯥꯏꯕꯦꯝꯃꯅ ꯍꯥꯏꯒꯗꯕꯗꯣ ꯀꯩꯅꯣꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯅꯪ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯑꯗꯨꯅ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇ ꯑꯩꯅ ꯃꯌꯥꯝ ꯄꯤꯒꯅꯤ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯏꯟꯒꯗꯕꯅꯤꯀꯣ ꯍꯥꯏ ꯐꯅꯤ ꯃꯍꯥꯔꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕꯤꯒꯗꯕꯗꯣ ꯍꯥꯏꯕꯤꯔꯣꯅ ꯑꯗꯒꯤꯗꯤ ꯍꯌꯦꯡꯅꯦ ꯑꯩꯒꯤ ꯏꯆꯦ ꯑꯍꯟꯁꯤꯅꯅꯦ ꯃꯆꯥ ꯄꯣꯛꯄ ꯅꯨꯃꯤꯠꯇꯣ ꯅꯪ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯄꯣꯛꯄ ꯃꯆꯥꯗꯣ ꯍꯦꯛ ꯄꯣꯛꯄꯒ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯤꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯦ ꯐꯅꯤ ꯃꯍꯥꯔꯥꯅꯤ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯍꯟꯁꯦ ꯃꯆꯥ ꯐꯥꯏꯕꯣ ꯑꯃ ꯄꯣꯛꯑꯦꯅꯦ ꯐꯥꯏꯕꯣꯗꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦ ꯑꯗꯒꯤꯗꯤ
macha nupa nupi pokpa jing ngasai mai minai nupi ibel haibado aduina angang je putho laaga ngasai nupi atombi ji da pire piraga nupi atombi ji na chana saba angang nupa amaga nupi amga pigre siji poe na hairuro ko na andagi di mana solomda thaina matamdudadi una saiba khudingji aduga nuksadaga thamyabja nate machi ugi khudingje eta chekaiba and ugi khudingji da kachai angang ani je hapaga turenda thadare atombi jina andagi di somdana mu ningthaugi nupi ahanjida ngasai minai nupi jina maharani gi angang je angang oina poktre chana saba ngakda nupa nupi thole na haireba andagi di ngasai maharani ahanji kappeba matai nungai tana kaptana leireba ko adumai leire andagi di solomdana mu kamai tawgeda ngasai gi mana nupi atombi jina thadarakpa angang je ngasai gi macha amta pinabiyo na lainingba matai manawdo aduna labuktagi karakpa jida makhong makhutse khong khutse turenda amtang hamthokhi che yum yongdri kanjida na turenjida kumdaraga makhong makhutse hami kanjida ngasai gi angang je turenjida tawthareba tawtharakpa jida mabani na angang je loe loga is sidi angang je tok na masak phajagreda lokpa di lokhalakpado turendo dagi lokhalakpado anaiduda lokhala poraga mabani na haraure chummidana laina nongma hairambado akoinigi ibuktai poktraju nacha nupa nupi nga phangjaro haibadu chummine nupi hainaraga mabani je angang je puraga lae angang ani je machakna marom phajariba andai yoma iba phidu na marom phajariba mabani je haraudana yoe angang je nungtigi chabi thakpi inbi dana pija pithaktana tawdana nongma gi khara chum chakalaktana koi chahi trampan kun ga hairakpagi tanja du yaureeba andagi di mapaje khangawdana sidokhreba laukumba matai manawgi nupaje andai mapaje sigibai kuidana mu sai mamaje mu kanna naraktana sidoreba sidawa tanja yaurukpaji dane ngasai gi mamaje na khalle oh icha ani je wa hoba tare do aduna waje haidoktaba yararoi aiju sidore aduna mabani da wa achengba je haidomage na mana mabungning da khallene andagi di koksalle machani je imagi bungo imagi bema imagi nakta changau law na koksalle kari haige ma kari takpi gadaba na machimukpa je change se ima wa haige taw nabani se imane he pokjaba ichanate napa gaigana labuk chalaga labuk dei karakpadane turenda khong khul hamge tawbada nabani je khudengda hapaga tawtharei ugi khudengamda se nabani yomakpa ningthani sigi je andegi ne sigi bonjina ne noida phathaudi tawrakpa yengthiba yengjalakpa mido adaiduda nangna bonje langgibadane maonda palaga bonje mu halakani andegi ne sigi khurumje sinane nabani na chatningba nabani na yongningba lamdane masi tongaga chappada mikupta yauba khurumni andagi sigi leibangna saba chafuje sinane nabani na chaningba adu chaninge haragane chafujidagi hekta tholakadabani imana hairamgadaba piramgadaba busini aduga noije kanagi machano kanagi masuno haibadi imaju khangde turendagi sumaina khulak aga yokhibani adu ek haiba loibagane sai mamaje sidokhreba mamaje sidokibadagi di mabani jinane kappe suk nungsigraba imaje akhoibu pokpa natlamdraba andagi akhoijina kanana pokpa oirijano kamai tawni na mabani je kai kappagane mabani je ibani bu poiba imai pado angtangdi thiruji ichal hana machimokpa je hainadana hoi dada haidana mabani je nongmadi mama mapa je thirunabane na ngasaigi khurumje si tongaga machanupi jina mabungji makhwangjida kolaga mabani je tongaga lakpajida ngasaigi ningthaugi jaga adaiduda ek tararene anda mabani gi yum macha amaga saraga adaiduda leire mabani je ada sum leibajida nongmadi ngasaigi mabungjina mamana piramba bonda sum
ꯂꯪꯕꯣꯏ ꯀꯔꯤꯕꯣꯏ ꯁꯨꯝ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯤ ꯍꯩꯇꯕꯅꯤꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯉꯁꯥꯏꯒꯤ ꯃꯣꯏꯗꯤ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕꯁꯨ ꯉꯁꯥꯏ ꯆꯐꯨꯗꯨꯗ ꯍꯥꯏꯔ ꯆꯥꯔꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯃꯥ ꯏꯄꯥꯁꯦ ꯊꯤꯁꯤꯒꯦꯅ ꯋꯥꯈꯜꯁꯦ ꯈꯟ ꯕꯣꯟꯁꯦ ꯁꯨꯝ ꯂꯪꯕ ꯁꯥꯟꯅꯕ ꯖꯥꯠ ꯑꯣꯏꯔꯦ ꯑꯗ ꯉꯁꯥꯏꯒꯤ ꯕꯣꯟꯁꯤꯗꯤ ꯅꯣꯏꯕꯨ ꯌꯦꯡꯊꯤꯔꯛꯄ ꯅꯣꯏꯕꯨ ꯐꯠꯇ ꯍꯥꯎꯊꯤ ꯇꯧꯔꯛꯄꯗꯨꯗ ꯄꯥꯜꯂꯨꯔꯒ ꯕꯣꯟꯁꯦ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯗꯣ ꯕꯣꯟꯁꯤꯗꯤ ꯁꯣꯂꯣꯝꯗ ꯉꯁꯥꯏ ꯃꯃꯥ ꯑꯇꯣꯝꯕꯤꯗꯣ ꯑꯗꯩꯗꯨꯗ ꯗꯪ ꯂꯥꯎꯅ ꯄꯥꯜꯂꯝꯃꯒ ꯑꯃꯨꯛ ꯍꯦꯛꯇ ꯍꯜꯂꯛꯄ ꯖꯥꯠ ꯑꯣꯏꯔꯦ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯗꯤ ꯈꯪꯖꯄꯣꯠꯇꯦꯀꯣ ꯑꯗꯨꯗ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯏꯅꯤꯒ ꯍꯥꯏꯕꯁꯦ ꯑꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯅ ꯃꯣꯏꯒꯤ ꯂꯩꯀꯣꯜꯁꯤꯗ ꯂꯥꯏ ꯀꯠꯅꯕ ꯂꯩ ꯍꯦꯛꯄ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯕꯣꯟꯁꯦ ꯁꯨꯝ ꯂꯪꯕ ꯁꯥꯟꯅꯕꯁꯤꯗ ꯃꯔꯥꯏꯕꯛꯁꯤꯗ ꯗꯣꯡ ꯂꯥꯎꯅ ꯄꯥꯜꯂꯝꯃꯒ ꯕꯣꯟꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯕ ꯐꯠ ꯂꯥꯎꯅ ꯍꯜꯂꯛꯑꯦꯕ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯕꯣꯟꯁꯦ ꯑꯗꯒꯤ ꯑꯉꯥꯡꯁꯤꯅꯁꯨꯅꯦ ꯕꯣꯟꯁꯦ ꯊꯣꯛ ꯁꯥꯟꯅ ꯆꯠꯈ꯭ꯔꯦꯗ ꯎꯁꯨ ꯎꯗꯦ ꯍꯥꯏꯔꯒ ꯍꯟꯗꯤ ꯍꯦꯛꯇ ꯍꯜꯂꯛꯄ ꯕꯣꯟꯁꯦ ꯑꯗꯩ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯍꯥꯔꯥꯅꯤꯁꯦ ꯀꯅꯥꯅꯣꯅꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯥꯏꯕꯛꯇ ꯊꯣꯝꯃꯝꯃꯤꯗꯨꯕꯣꯅ ꯃꯥꯅ ꯀꯣꯌꯦꯡ ꯌꯦꯡꯕꯁꯤꯗ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯦꯕ ꯀꯅꯥꯝꯇ ꯂꯩꯇꯦꯅꯦ ꯁꯤꯗꯤꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯣꯛꯑꯕ ꯃꯥꯁꯨ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕꯗꯣ ꯃꯥꯁꯨ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯅ ꯃꯥꯏ ꯂꯩꯀꯣꯜꯁꯤꯗ ꯃꯍꯥꯔꯥꯅꯤꯁꯤꯁꯨ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯁꯣꯝꯗꯁꯨ ꯑꯉꯥꯡꯁꯦ ꯃꯥꯏ ꯁꯨꯃꯥꯡꯁꯤꯗ ꯕꯣꯟꯁꯦ ꯁꯨꯝ ꯊꯣꯝ ꯁꯥꯟꯅꯕꯁꯤꯗ ꯊꯣꯛ ꯂꯥꯎꯅ ꯊꯣꯝꯃꯛꯄꯁꯦ ꯉꯁꯥꯏꯒꯤ ꯕꯣꯟꯁꯦ ꯂꯥꯛꯑꯒ ꯑꯃꯨꯛꯁꯨ ꯃꯔꯥꯏꯕꯛꯁꯤꯗ ꯗꯪ ꯂꯥꯎꯅ ꯊꯣꯝꯃꯝꯃꯒ ꯕꯣꯟꯁꯦ ꯑꯃꯨꯛ ꯈꯨꯠꯂꯩ ꯊꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯩ ꯑꯉꯥꯡꯁꯤꯅꯁꯨ ꯑꯗꯨꯝ ꯈꯟꯕ ꯑꯩ ꯕꯣꯟꯁꯦ ꯊꯣꯛ ꯂꯥꯞ ꯆꯠꯈ꯭ꯔꯦꯗꯀꯣ ꯎꯗꯦꯅꯦꯅ ꯍꯥꯏꯔꯒ ꯕꯣꯟꯁꯤꯁꯨ ꯑꯗꯨꯝ ꯍꯦꯛꯇꯗꯤ ꯍꯜꯂꯛꯄ ꯑꯗꯒꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯍꯥꯔꯥꯅꯤꯁꯤꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯨ ꯇꯧꯏꯅꯦ ꯑꯩ ꯂꯥꯏꯕꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯩꯇꯨꯝꯂ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯑꯅ ꯍꯥꯏꯔꯒ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯃꯥꯒꯤ ꯂꯩ ꯁꯦꯟꯅꯔꯤꯕ ꯃꯤꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯦ ꯂꯩꯇꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣꯅ ꯃꯥꯁꯦ ꯃꯍꯥꯔꯥꯅꯤꯁꯤꯅ ꯍꯥꯏ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯅꯦ ꯑꯩꯅ ꯂꯩꯀꯣꯜꯗ ꯍꯦꯛ ꯆꯠꯄꯁꯤꯗꯅꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯍꯦꯛ ꯊꯣꯝꯃꯦꯃꯤ ꯑꯗꯣ ꯌꯦꯡꯊꯣꯛꯎꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯀꯅꯥꯝꯇ ꯍꯦꯛꯇ ꯎꯗꯕ ꯏꯅꯤꯡꯊꯧ ꯐꯔꯦ ꯑꯗꯨꯗꯤ ꯃꯤ ꯑꯃꯅꯤꯒ ꯂꯣꯏꯅꯅ ꯆꯠꯂꯣ ꯉꯁꯤꯗꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯟ ꯈꯔ ꯃꯤꯗꯣ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯂꯥꯛꯃꯤꯟꯅꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯤ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕꯗꯣ ꯃꯥꯁꯨ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯗꯣ ꯂꯩꯃꯤꯟꯅꯔꯤꯉꯩ ꯀꯥꯟꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯕꯣꯟꯗꯣ ꯉꯁꯥꯏ ꯑꯁꯣꯂꯣꯝꯗ ꯑꯃꯨꯛ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯂꯪꯕ ꯁꯥꯟꯅꯕꯁꯤꯗ ꯕꯣꯟꯁꯦ ꯐꯠ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯔꯥꯏꯕꯛꯁꯤꯗ ꯗꯪ ꯂꯥꯎꯅ ꯄꯥꯜꯂꯝꯃꯦꯔꯒ ꯕꯣꯟꯁꯦ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯎꯍꯧꯔꯦꯅꯦ ꯉꯁꯥꯏꯒꯤ ꯕꯣꯜ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯁꯦ ꯄꯥꯏꯈꯤꯕ ꯍꯟꯈꯤꯕꯁꯦ ꯎꯍꯧꯔꯦꯕ ꯑꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯁꯤꯗꯤ ꯀꯟꯅ ꯊꯣꯝꯃꯟꯈꯤꯗꯅ ꯅꯥꯃꯟꯈꯤꯗꯅ ꯃꯥꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯪꯊꯗꯅ ꯏꯁꯤꯡ ꯆꯥꯏ ꯂꯥꯛꯅꯔꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯧꯒꯠꯂꯒ ꯀꯅꯥꯅꯣ ꯑꯩꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯩ ꯃꯍꯥꯔꯥꯅꯤꯅꯦꯕ ꯈꯪꯗꯕꯔꯥ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕꯔꯥ ꯀꯅꯥꯅꯕꯨ ꯇꯧꯔꯤꯕꯅꯣ ꯑꯅ ꯂꯥꯎꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯎꯍꯧꯗꯅ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯅꯪꯉꯣꯟꯗ ꯊꯣꯝꯃꯝꯃꯤꯕ ꯄꯣꯠꯁꯛꯇꯣ ꯃꯩꯔꯝ ꯄꯥꯡꯅꯅꯦ ꯄꯥꯏꯈ꯭ꯔꯦ ꯑꯩ ꯎꯍꯧꯋꯤ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯁꯤꯅ ꯑꯇꯩꯗꯗꯤ ꯄꯥꯟꯗꯅ ꯃꯉꯣꯟꯗ ꯄꯥꯜꯂꯝꯃꯒ ꯊꯣꯝꯃꯝꯃꯒ ꯆꯠꯈꯤꯕꯗꯨꯒꯤ ꯏꯀꯥꯏꯕꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯃꯥꯁꯦ ꯃꯈꯣꯏꯗꯧꯁꯦ ꯕꯤꯔꯤ ꯊꯤꯠꯇꯅ ꯏꯅꯤꯡꯊꯧ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯎꯍꯧꯗ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯕꯛꯁꯤꯗ ꯀꯟꯅ ꯊꯣꯝꯃꯝꯃꯒ ꯃꯩꯔꯝ ꯄꯥꯡꯅ ꯆꯠꯈ꯭ꯔꯦꯅ ꯍꯥꯏ ꯑꯩꯒꯤ ꯏꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯎꯍꯧꯗꯅ ꯇꯝꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯈꯣꯡꯒꯨꯟꯁꯦ ꯂꯤꯔꯒꯅꯦ ꯑꯝꯇ ꯊꯤꯒꯠꯄꯤꯌꯨ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤꯅꯦ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯒꯥꯅ ꯍꯥꯏꯗꯅ ꯃꯥꯁꯦ ꯆꯥꯎꯕ ꯌꯥꯕ ꯁꯥꯎꯔꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯤꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯦ ꯑꯅ ꯍꯥꯏꯔꯒ ꯃꯩꯔꯝ ꯄꯥꯡꯅ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗ ꯃꯅꯥꯏ ꯃꯁꯟꯒ ꯂꯣꯏꯅꯅ ꯆꯠꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯆꯤꯟ ꯃꯧꯄꯥꯗꯨꯒꯤ ꯌꯨꯝꯗꯣ ꯊꯨꯡꯕꯁꯤꯗ ꯃꯅꯥꯏ ꯃꯁꯟꯁꯦ ꯊꯝꯃꯝꯃꯦ ꯍꯦ ꯅꯣꯏ ꯆꯪꯉꯛꯀꯅꯣ ꯑꯩ ꯑꯣꯏꯅ ꯆꯪꯒꯦ ꯑꯩ ꯍꯥꯟꯅ ꯆꯪꯒꯦꯁꯦ ꯑꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧꯁꯤꯅ ꯑꯗꯩ ꯃꯥꯒꯤ ꯁꯒꯣꯜꯗꯨꯗꯩ ꯀꯨꯝꯊꯔꯦꯔꯒ ꯍꯥꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯊꯣꯛꯂꯛꯎꯅꯦ ꯑꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧꯁꯤꯅ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯆꯤꯟ ꯃꯧꯄꯥꯁꯤꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯊꯣꯡꯗꯨ ꯒꯦ ꯂꯥꯎꯅ ꯍꯦꯛ ꯍꯥꯡꯇꯣꯛꯑ ꯊꯣꯛꯂꯛꯄꯁꯦ ꯍꯦꯛꯇ ꯉꯁꯥꯏ ꯅꯤꯡꯊꯧꯁꯤꯗꯤ ꯉꯥꯎꯈ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯃꯄꯥꯒꯤ ꯁꯛꯇꯥꯗꯧꯅ ꯑꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯃꯥꯒꯤ ꯁꯛꯇꯥ ꯂꯧꯔꯗꯅ ꯍꯦꯛꯇ ꯅꯨꯡꯁꯤꯕꯗ ꯂꯣꯏꯔꯦ ꯃꯥꯗꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨꯗ
ꯊꯣꯝꯃꯛꯑꯦ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯗꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯥꯎꯕ ꯄꯤꯔꯒꯦꯅ ꯃꯥꯗꯤ ꯃꯩ ꯍꯧꯒꯩ ꯂꯥꯛꯄꯗꯣ ꯑꯉꯥꯡ ꯑꯅꯤꯁꯤ ꯎꯕꯗꯩꯗꯤ ꯍꯦꯛꯇ ꯃꯁꯥꯁꯤꯗ ꯊꯣꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯇꯅ ꯏꯁ ꯀꯔꯝꯕ ꯑꯉꯥꯡꯅꯣꯅꯦ ꯁꯤꯗꯤ ꯀꯔꯤ ꯑꯉꯥꯡꯅꯦꯒ ꯁꯤꯗꯤ ꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯃꯆꯤꯟ ꯃꯧꯄꯥꯁꯤꯡ ꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯊꯣꯛ ꯐꯖꯈ꯭ꯔꯦꯗꯥꯅ ꯃꯥꯅ ꯅꯣꯏꯕꯨ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯅꯃꯥ ꯅꯄꯥꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯨꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯕꯨꯡ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯂꯧ ꯀꯨꯝꯕꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯄꯅꯤ ꯍꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯎꯅ ꯁꯥꯕ ꯈꯨꯗꯦꯡ ꯑꯃꯗ ꯇꯨꯔꯦꯟꯗꯒꯤ ꯇꯥꯎꯊꯔꯛꯄꯗ ꯏꯃꯥꯒ ꯏꯄꯥꯒꯗꯅ ꯁꯨꯃꯥꯏꯅ ꯂꯧꯈꯠꯂꯒ ꯌꯣꯛꯄꯅꯤ ꯍꯥꯏ ꯃꯕꯥꯅꯤꯗꯤ ꯂꯣꯏꯅ ꯁꯤꯈꯔꯦ ꯃꯆꯤꯟ ꯃꯧꯄꯥꯁꯤꯅ ꯂꯣꯏ ꯅꯤꯡꯊꯧꯁꯤꯗ ꯋꯥꯔꯤꯁꯤ ꯂꯤꯔꯦ ꯑꯗꯒꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏ ꯂꯤꯔꯦ ꯑꯗꯒꯤ ꯁꯤꯅꯅꯦ ꯏꯕꯥꯅꯤ ꯌꯣꯝꯃꯛꯄꯒꯤ ꯅꯤꯡꯊꯥꯅꯦꯅ ꯏꯃꯥꯅ ꯁꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯣꯛꯄꯁꯦ ꯃꯄꯥꯒꯤ ꯑꯗꯒꯤ ꯃꯄꯨꯒꯤ ꯐꯩꯖꯣꯝꯅ ꯌꯣꯝꯃꯨꯒ ꯍꯥꯏꯅꯩꯌꯦꯕꯀꯣ ꯊꯣꯏꯕꯤ ꯑꯗꯩꯗ ꯃꯄꯥꯒꯤ ꯐꯩꯖꯣꯝ ꯅꯤꯡꯊꯧꯒꯤ ꯐꯩꯖꯣꯝ ꯑꯁꯤꯒ ꯆꯨꯝꯅ ꯁꯦꯠꯄ ꯐꯩꯖꯣꯝꯒꯗꯤ ꯃꯥꯟꯅꯗꯦꯗꯅ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯐꯩꯖꯣꯝꯁꯤꯅ ꯌꯣꯝꯃꯒ ꯇꯥꯎꯊꯔꯛꯄꯅꯦ ꯍꯥꯏꯕꯗ ꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ ꯅꯤꯡꯊꯧꯁꯤꯅ ꯈꯜꯂꯦ ꯏꯆꯥ ꯅꯨꯄꯥꯒ ꯏꯆꯥ ꯅꯨꯄꯤꯒꯅꯤꯗꯅ ꯁꯤꯗꯤ ꯑꯅ ꯈꯜꯂꯦ ꯑꯗꯒꯤ ꯅꯨꯃꯤꯠ ꯑꯁꯨꯛꯇ ꯊꯕꯥꯜ ꯑꯁꯨꯛꯇ ꯁꯨꯃꯥꯏꯅ ꯇꯥꯎꯊꯔꯛꯄꯅꯤ ꯈꯣꯠꯄꯅꯤꯅ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯁꯥꯔꯝꯃꯤ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯏꯄꯥꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯑꯅ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯧꯄꯥꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯄꯨꯔꯒ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠꯇ ꯑꯉꯥꯡ ꯎꯅꯕꯝꯗ ꯁꯦꯟꯅꯕ ꯃꯅꯥꯏ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯧꯈꯠꯂꯛꯎ ꯑꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧꯁꯤꯗ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥ ꯄꯣꯛꯄꯗ ꯁꯦꯟꯅꯕ ꯅꯨꯄꯤꯗꯣ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯁꯦꯕꯥ ꯇꯧꯖꯩ ꯑꯅ ꯍꯥꯏꯔꯦ ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ ꯁꯦꯡꯅ ꯈꯨꯝꯗ꯭ꯔꯕꯗꯤꯅꯦ ꯅꯪ ꯅꯁꯥ ꯑꯉꯥꯡ ꯑꯣꯟꯒꯅꯤ ꯍꯥꯠꯇꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯪꯉꯤꯕ ꯋꯥꯁꯦ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯑꯅ ꯍꯥꯏ ꯏꯅꯤꯡꯊꯧ ꯈꯨꯝꯖꯒꯅꯤ ꯍꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯑꯉꯥꯡꯗꯣ ꯆꯥ ꯑꯣꯏꯅ ꯄꯣꯛꯄ꯭ꯔꯥ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏ ꯏꯅꯤꯡꯊꯧ ꯑꯩ ꯁꯦꯡꯅ ꯍꯥꯏꯗꯣꯛꯆꯔꯒꯦ ꯃꯍꯥꯔꯥꯅꯤ ꯑꯍꯟꯅ ꯄꯣꯛꯄꯗꯣ ꯃꯤ ꯑꯣꯏꯅ ꯄꯣꯛꯏ ꯃꯆꯥ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯄꯣꯛꯏ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯤꯅ ꯍꯦꯛ ꯄꯣꯛꯄꯒ ꯃꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯁꯤꯟꯅꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯅꯥꯗ ꯍꯥꯏꯗꯣꯔꯛꯀꯅꯨ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯑꯩꯉꯣꯟꯗ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯌꯥꯝꯅ ꯄꯤ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯕꯣꯏꯗꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯣ ꯀꯧꯊꯣꯔꯛꯎ ꯑꯅ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯦ ꯀꯧꯊꯣꯔꯛꯑꯦ ꯑꯩꯅ ꯍꯪꯗꯣꯔꯤꯕ ꯋꯥꯁꯦ ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯁꯦꯡꯅ ꯍꯦꯛ ꯈꯨꯝꯗ꯭ꯔꯕꯗ ꯗꯟꯗꯤ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯤꯗꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯂꯥꯟꯖꯈꯔꯦ ꯅꯅꯥꯏ ꯑꯩꯒꯤ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯆꯦꯅ ꯑꯉꯥꯡ ꯂꯩꯔꯒ ꯑꯩꯅ ꯑꯉꯥꯡ ꯂꯩꯇ꯭ꯔꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯊꯑꯣꯏꯕꯤꯔꯔꯣꯏ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯔꯣꯏꯅ ꯑꯩꯒꯤ ꯏꯕꯨꯛꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯅ ꯏꯆꯦꯅ ꯄꯣꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯗꯣ ꯑꯩꯅ ꯎꯅ ꯁꯥꯕ ꯈꯨꯗꯦꯡꯗ ꯍꯥꯞꯄꯒ ꯇꯨꯔꯦꯟꯗ ꯇꯥꯎꯊꯍꯟꯈꯤ ꯑꯅ ꯈꯨꯝꯃꯦ ꯑꯗꯒꯤꯗꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯏꯅꯥꯏ ꯁꯟꯖꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯔꯨ ꯀꯣꯛꯊꯣꯛꯎ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯌꯨ ꯑꯗꯨꯒ ꯀꯩꯁꯨꯝꯁꯪꯗ ꯅꯝꯖꯜꯂ ꯊꯝꯃꯨ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯔꯨꯗꯣ ꯅꯥꯟꯅ ꯀꯣꯛꯊꯣꯛꯑꯦ ꯁꯨꯅꯨꯒ ꯌꯥꯏꯉꯪꯒ ꯇꯩꯁꯜꯂꯦ ꯀꯩꯁꯨꯝꯁꯪꯗꯨꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯦ ꯑꯗꯒꯤꯗꯤ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯦ ꯄꯨꯊꯣꯔꯛꯑꯦ ꯍꯦ ꯃꯍꯥꯔꯥꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯅꯆꯥꯅꯨꯄꯥꯒꯁꯨ ꯁꯤꯗ ꯂꯩꯔꯦꯍꯦ ꯉꯁꯥꯏ ꯋꯥꯔꯤꯗꯣ ꯂꯤꯔꯦ ꯑꯗꯒꯤꯗꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯒꯤ ꯕꯨꯡꯉꯣꯅ ꯃꯃꯥꯁꯤꯅ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯗꯅ ꯑꯗꯒꯤ ꯃꯆꯥ ꯑꯅꯤꯁꯤꯅꯁꯨ ꯏꯃꯥꯅ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯅꯗꯅ ꯃꯄꯥ ꯃꯆꯥ ꯃꯃꯥ ꯃꯆꯥ ꯃꯣꯏꯈꯩꯁꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦꯌꯦ ꯊꯣꯏꯕꯤꯁꯅꯥ